ngarang Manipur rifle ki lebam kangsup sing khongda Kuki na drone bombing ahumlak tawrakhre hairi NSCN na police na phongdokkiba wafam aranbni haina moral sidakhre National Socialist Council of Nagaland NSCN gi maikaidagi mamangda loop asina molhong Kuki village ki matangda phongdokkiba wafam adu mafam adu da oiriba asengba saktam adu yenglaga phongdokkibani masida Manipur police na machin thiduna NSCN bu aranba tahanaba honare adubu NSCN ase mitang banate loop asina phongdokkiba wafam adu miyamna hakthengna yengduna asum aran laptop yagane Manipur police ki maikaidagi molhong Kuki village da BSF koi ama lainaba yum sabani hairiba adu miyambu lana lamjingbani karigumba molhong Kuki village da BSF koi ama laiba taragadi center amasung state government anina Kuki militant singa matam kayagi mamangdagi lautunaraga thabak tawduna lai haiba ase kudam sangdam laiba ama oibana miyamna thajanaba honaraklibra haina hangbe NSCN gi oinadi molhong Kuki village ase Kuki militant singi base amani mapa masida Kuki militant chani romlai Kuki militant singna khullasigi makhogi headquarter oina sijinai haiba se ifong laba wafamne kanagumba misam praja amana hekta mafam adu changlaga irai laina khangadaba wafamne masida Manipur police na BSF koi ama molhong Kuki village da lai haiba se asumba oiragadi mafam adu da lairiba Kuki militant singadu BSF ki pijo sesilaga BSF saduna laibani haiba tabani loinana miyeng ama yengba taragana molhong Kuki village da lairiba Kuki militant sing adu naga army na attack chatharakpa mayok nanaba BSF ki koi ama thambani haina lowba tabani Manipur police ki maikaidagi wangang thopa matamda thajaba yagadaba mongda ngangba chungani makhoina naga singbo ama di leibak miyambu matam kharadi apangba siba yai adubu matam punamakta apangba sibadi oithokloi Manipur police ki machin thibadu makhatana masa khangjanaba karong turel da lairiba kem asi Bihar regiment ki kem ni mafam asida CRPF ki kem laite adubu Manipur police ki maikaidagi miyambu lana lamjingduna karong turel manakta CRPF ki kem lai haina lana sandoklei police na sandokpa warol da pochai thinba truck adu molhong Kuki village da laiba CRPF kangbugi pochai ni haire adubu molhong Kuki village ki akoibada CRPF kem amata laite baramasina Manipur police na sengdorpa matamda miyamna thajaroidaba wafam sengdokpa lepsi hairi Kuki village da tharamba popi yanthatkre Ukhrul district ki Litan police station ki manukjanba mulang Kuki village da lam ekar yankhai rom da tharamba popi pambi sing yanthatuna mangan khebag loinana mafam adu da saramba loitang sang ani amsu maithaduna mangan khre amarom da combined force na popi pambi sing yanthatuna mangan khiba dubu minister N Birena penba phongdokre MP ani lamdam sigi issue amata parliament ta pukhatpa leitre lakadaba election de emotion da bot thadaba tokla se haina chief minister N Birena phongdok liangmai women union na nupi anga na khut thaba yaroi haina garang su protest daukre